Manipur Top Channel dagi video amta update tawjage ngasi nungthil phongbasi phongda January gi tang 12 da mifam phamkhre JAC semkhre phamlana bada chenaba mi sairak piu JAC pik libi sahi nipan khakta ngai ribi nupi masa ama yumthang bada leiba nupi angang lairaba sahi kunga mangarom suraba nupa amana phamlana khiba thodok ya ningdaba phongdok tuna ngasi borayangbi thongkhong playground da mifam ama phamkhibaga loinana JAC ama semkhre mifam aduda saruk yakhiba singna thogdo aduda chenariba hauzik lotuna leiriba miyoi lengakna athuba matamda sairak piyu loinana lamdam asigi CSO sing amadi lup singna mara leiraba misak asi thidokpada mateng pangbiyu masida sunatana lengak asigi CM amasung lamdam asigi lup singna miyoi asina Satharam liba thawong asi matungda amuk hanna thokthana ba hek phangbaga ain goi ba sarak pibinaba appeal tarokli panba yabadi thawdo asi tha asigi mapan gi kumbi police station gi manung sanna leiba borayangbi thawala kai ward number 4 da thokibani sahi nipan gi nupi masa phamlanaruba nupa amagi maming Abdul Qayyum apokpi gi mingna achaubi kawi borayangbi thawala kai ward number 4 da gini haide hauzik senaribe accused imung manugi miyoi sing lot khibana senaribe nupa ado hauzik phawba police na phaba ngamdana lairi haina पाउस ने मखा ताना फोंदुरगली थैंक यू